NIA Phajinkhiba Pambei Luchingba Unlf ki Meeoi Ahum Athuba Matam THADORAKTRABADI LAKLIBA Lok SABHA MEEKHAL asi BOYCOTT TOUGANI HAINA NINGTHOUKHONG Protection Committee Women's Wing President TOMBISANA PHONGDORAKLI NIA Phajinkhiba Meeoi Ahum Athuba Matam THADORAKU haiba demanda NINGTHOUKHONG Kaithel da pangtokhiba wakat mifam da wafam asi phongdokladuna mahakna hai Meeoi Ahum asi NIA Phajinkhiba Matam da Manipuri Chief Minister da khanghaude haida phongdoklaga tumina leshiliba ase angakma fawe NIA gi thawong asidi Manipur lengakpo ikaiba pibini peace talk chathaduna laiba luf amage Meeoi sing Phajinkhiba gi thawong asi kanglon gi wangbadani maram aduna makhoi ahum athuba matamda condition amata yaudana thadorakadabani hainasu mahakna makha takhe LAKLIBA MP election TOUGANI HAIDANA THAMMAIBA KAINO ASIDASU ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ NIAꯅ ꯄꯨꯈ꯭ꯔꯤꯕ ꯑꯍꯨꯝꯁꯦ ꯈꯨꯗꯛ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯦꯛ ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯚꯣꯠꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯥꯟꯐꯝꯁꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯀꯟꯅꯅꯕ ꯈꯨꯡꯒꯪ ꯀꯟꯅꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ